Manipuri wari pambi senena tabiri bapumna makpu amohna taram noksari ngasi amuk mayam ge ngai hak pothana namagi damakta anaubu wari masa ama puduna laksari wari masa sigi maming mama wari masa sigi aibi sanatombi taminarasi wari masa mama. Mr. Sharma aige ahanba phangjaba isanupigi birthday lakliba tang kun asida thokle adomna adomgi message ka loinana soidana lengbiraku nahakki marup Ramesh office ta piramba sithini harau man khibana office matam loidringai yumda halaktuna santi da tamlui Ramesh ki masanupi birthday lakliba tang kun da thokle yengu sithi se Ramesh na tharakpane Sithidu paraga harau man khibana santi na hairei aidi haujik tum chaningle Sunita ga baby ga do uning bana ngaure ngawkhala kanu khit tangkun do hangsini kuidre dana hayeng di nung mai jingni haujing mak chattono khudol pol amatang leibiru dana Bahadur tharasi ai chokthare makha taramde mamit ani do haipet saurang nana Suktok lamlaga Bahadur da thaudaki taribra Bahadur bazar da haujing mak chalu Japan gi laidi nung siba amatang leiruso yathang puraduna Bahadur chatkhre ngaihak leiraga mahak halaktuna mabe mada laidi utlai kaya pira isidi onthokna nung sireda Sunita gi baby duna soidana pamgani hayeng hobby center da salaga ningthina pek ta holugadabani birthday numito fananga lingai dagi santi make semkhre dressing table mamang da leplaga makeup tauna ngangbu su lepte mibu kayam tilamdau mange ne sangadi sawbani ne ani do angang aduna kana malamni Sunita malam labadi onthokna fajaram khrani da angonda amuk onselai loisilo kaidorage nang hauna biningai da badu tauranu Ramesh koi da thunglubado fanangalli kana ama fawba laklamdri thongjau mapan da panba calling bell do nami khansana thong hangdok lei ka manung da khong thangjin phatrengai santi na law khong lai ingchabi haujikti na thamoi du inglarani ne kadai no baby di uthoro makhajai do pena muktang supke Ramesh ka Sunita ga thoraktuna aikoi bu ok lei pung kaya da hogadaba party no kanamata thunglidri sibo marup ka medam ga khaktani akhanana barton tawjaba marup khoi lengbi raklabani na hekta hogjaba yare kari haige medam nakoina wariam tawduna leire kadai no Sunita nangi baby do puthoraklo uning bana ngawraja ni Puthorani kaidawbage aduk tahari dubo karigi taharoidage Sunita phangamdana phangjaba naran natro ibema laibak phabi numit khudingi aina Prabhu Jisu gi mafamda prayer tawribani nangi nathada nasa amatang pinabiyu haina madugi damakta e adom buthagachari khansa banti do dress up tawbaloidribra puthokpiraklo magi anti se mabu ningbana ngawra male karino aina ukhibadu bo mangla taibangla ningthina laitianglaba haudong masa ama santi gi angakpana thallaba miyenga do Sunita gi maithong da thamlai adudagi aingonda adudagi Mr. Ramesh ta haudong masa do pamladuna khansa uyungum leptuna lai Sunita na khansa banti do medam da piramlo nahak imung da thabak loisiluro Khansa na piramba haudong masa do ingak ngakna santi na pamli aikoi ani gi samam na bado Ramesh na ko halai banti gi mama lai khidre numitu dagi aikoi na mabu
isa sakna yolakli mahakna Sunitagi numit thani mana ibani gi pothafamni aikoi kuire isa laitabagi awaba kaukhiba aina Sunitagi maithongda yenglui magi milu animak pina thumlamle tanjadu da hodong masado khonglai ngiao ngiao masagi khonjelda pirang kangdana Sunita momonarai Santi gi tampakta lairiba Banti gi makhong masado tapna tapna nomna duna themlai don't cry my dear little Banti kaurabro ngasi isa gi birthday ni nangi momon minok to amuktang no udana Santi gi mamangda Santi khonjel thokhidre Banti bu matha da sena kola duna kapli karigino hodong masa sida makhoi anina pi sinthana kapangam liba makhoi ani gi pirangi marol khenaram gadra makhol thoktaba aigi wahangni khansana thaurang pumnamak loire pau pirakpaga ikui koidana thauramado haure birthday gi cake to sinthungna asauba mayekna hakladuna thari happy birthday to Banti hodong masado ngiao ngiao khongli athuma hausing ado saning bana marai masado sat sat tingthoktuna matin yotli Banti 1 minute silent punamakse isagi ngaktani masagi mingda Sunita na cake ka candle muthalli mayam khubak sap manana khuduna Banti gi mapok numit ki yaipho paujel piri happy birthday to Banti happy birthday to my dear Banti Ramesh na marak thatna mayam da hairai aigi Sunita kaidongai desu saireng paba pamkhide adubu mahaki Banti bu nungsijabana ahing amada marol sudraba saireng ama iki ngasi mahakna mado mayamda paduna tahangani mayam khubak khui masabu mathada sena koladuna Sunita na saireng parai thotlaba thambal bu ngamjaba isagi maithong thajani ungi singsang bu ngamjaba isagi ngauraba kuchuni pomcha naba gulab kum sumhatpa isagi momon minokni punsigi mamlaba ahingda naitum thokpa thabalni olang thagi yaklaba nungsada punsi lambi chatpagi isana talapa melni saireng pathokpa loidringaida Banti mamagi mathadagi senthokhtuna phamungda phan chungkhatkrabada birthday thoramado loisille numidangi chaklen nado makhoida sare phamungda mamit masa ani do ituk tuk thana oiriba Banti bu puraktuna dining chair da phamtharaga Sunita na hairi Banti namito pangtho nangi birthday gi damak nangna pamjaba ensang thongi kharadang cha kho pamjaba ensang gi manam phangbada Banti gi mamit ani do pangthoraktuna Sunita gi khuttagi chicken fry do mayana tap tap laktuna sari mamana momon taujai chak chana sana Ramesh na hairai Mr. Sharma ai amasung Sunita gi damaktadi Banti ga manana nungsiba atai jiba amata sangsar sida laitri handak mahakanna narude maduda aikoi ani se ahing kaya tumkhide adubu Banti na minok masa amatang nokpada aikoi gi awaba pumnamak kaukhi isagi damak aikoi wariba makhai pende wara waraga mabu nungsiba saruk sama sama hengalai Santi na hairai Banti se onthokna maraibak phakre dako asuk thaujal hairaba mapa mama ani fangjaba se saba thakpa loiraduna mayambu bidai piramlaga aikoi ani halakle gari manungda nungi murti gum Santi phamli marak marakta magi miludagi pirang atalakham laitana sinthari magi pirangna aigi thamoi busu marol thogalli mama mapa hodong macha birthday oithokpa yararoidaba pumnamak oithokli mabu themjinge khalai karigino adukna thamoi sokna kablibadubo emotional oimankhre ko nang makhoi ani gi thamoibo ai mapal naidana thagatli adubu ai kaptaba ngamde mama adugi damak wahayedo haiba loibada makhol thokna kablai pirangna pathoklaba mamit ani edo setna oisinduna Prabhu Jisu gi mafamda haijarai
प्रभु जीसु बंटी न थुपखिद्रिंगई सुनीतागी मथादा मचा अमतंग पिनबियु नत्रबदी मिटमांगदगी मनियदो मांगखिबदा ममा ओइबी महकी थमोई लकानु यौन साक्लनी हंदक्ति आई माबु थेमजिनगे खलुद्रे लोइसिनख्रबा बर्थडेगी थौरमदो हंगतना येंगलुई निंगसिंगलाई शांतिना थवाइना खोइदाजना पुखिबा खुदोल पोतो बंटीगी मखुत्ता सिनरमद्रे ड्राइंग रूम की सोफा मथक अदुदा तादुना लेहौरे निंगमलक्ते ममा मपागी ममल नाइद्रबा लल ओइरिबा महाक्तुदा खुदोल पोतो पीबदा मखोइना हराउजना मोमोन नोकदबदो उरक्त्रे शांतिसु मदुगी मरमदा काउथोख्रा माले अदुबो आई मदो मंगोंदा हौदोक्लुबा कीरे हंगे खलुदना हंदोखी मिसेस सुनीताना हौदोंग मचा अदुदा अदुक नुंगसिरिबदो करिगिनो पिरांग तैथोक तैथोकना महाकना यामना सिंगलेमना खुमलाई करिगी नुंगसिरोइदौरिबनो नुपीदी जीवसिंगी ममानी जीवसिंगी मफमदा मखोइना मिनुंगसीदा खेनबा थमदे महाकना खलंबा याय मियोइबबु सेंबीबा प्रभु जीसुना हौदोंग मचादुबुसु सेंबीखिबनी वहाईदुगी मतुंगदा गारीगी सिट्टा ngaraduna mahaki ira selaba mamit aniyado उइथख्रे।